Matamgi Manipuri Wari channel asibu tambiriba khwaibom namakpu taramna okjari. Ngasi su amuk lobirase Mapoksida ani suba saruk. Amuk saine miyoi base wakal arepa leitabagum tawi haina. Masima thokte haibasu yaroi. Kari khala abano khangde nongnini aduk leiraga amuk mayambagi manakta lakaga sayon badu hairade. Tamo! Binana machanupa sayona mayamba kaudu taraduna hairaklami. Hai, kaidaurage? Tamodi thabak halakpa matam natrine. Itaimadi maasuni thabak halakadauba wali kaidaurage? Iharida asi hairamaga Kada mo prep kakatki. Machanupagi mataududa binado ingakakna machinda murum sonduna lehawi. Kainune sibo. Inkol machiduda fak thaduna haijari nupi ani duso. Inam aikoi ani tajogi manakta leiraga laik tambai se yaningbro. Rezina muk hairaklami. Laik tambai de Swaida adum tamasayaba. Ado kenaragani haiba khaknida. Advantage to adana khara hena phangdui mali aigi modadi. Hoi aiso thatogi manakdadi chatningebako. Ado imagi mukhali. Matomta lehoradi inkose matomta na koi hobasu ngama. Ngama chinjaksu kanana thabihawne. Adai sanso mo. Asom meldaso yangang takpa matam yoradi kanana yingsilani. Yes, adugibo jawli sidi. Masu school karadi thabak chinduini. Ado aikoi ma hoi akoi pa boy so lairi kaino tajaw so lairi sidi. Hoi, adu sutume. Adu isho sum. Oh. Victor say sida lehobay nangso sida lening hobom alida. Natte Victor bo kai tamdore fao khangzadi. Thigatlo se hai bro. Yes, ngamjadre. Kaidobai thideba. Nupa bo nanjera koigadra. Ses, I am expert lava. Laizing na jut thaning de se hey se cham. Asi haidana laijungna rejida haida insilli. Ngahan kay thabak halakpa timing dagi khara khajik ngalapna thabak halai mayamaduso. Sumang machiduda masuga sanaduna leiramba mama mapa aniduso machanupana adumna thabak nganna halakpaduda ngakpa phawi. Seretna hai kaidauragene nganna halai side. Surdo mapabungi paukhom piraklami. Nungcthoi ticket khara nganna gapiyona tang tarukida kai. Ado Nungcthoi asi haiduna mathaklomda yingkhatli surdo. Ado ko manaw nupa bo kawrai. Nungcthoi Surgi machanupi Linda na hairiklami. Papa ai kawruge. Hoi kamchado papa na makhada ngai hawina hairu chalo. Ai papa Binana kaigino mana nganna mo changna isina. Surna swaida sumlai tu sharok ada dum lai jarsana ima. Thoklak paso kuibena tri chase. Seretna amuk pirabra. Aigiso ijani. Mathwai soidana nangaramaro ijase. As ima aikoi nabu inaugi phatanaba tawgadro. Asumna ngangnari sida Lindado amok mangondagi sumang tamna chenthari mapawo kauduna. Papa! How? Nungcthoi nangi tikato lagliba tang taruk sida kaabani. Sayondo mama hoina leidugi manakta changsilai. Machanupana changsilaklabada Binado machanupada haireklami. Nate, nangna nganna changninga ise kaiginoba. Ha,
Imada sengna hayu. Saratna, yengingdeda mama. Sayona taplapna mong handana kumlaklami. Ticket hongi kanda changhongi tawnima. Is, moigi flight ticket kayam tangadana. Ha, ichana hena magunle. Tama, thank you. Asi haiduna mama da mo ansilai. Itay mada soibu machar shembiyo na haibiyo ima. Chang mada pusin kinaba. Ima sa semba haine, ado gidi. Icha gidi ima na semni. Tawrisi yungini, macha say ma kagdana nungsiba daw na. Sarat na adok hairukpani. Sure so, mapa na hairudugi mading pang silai. Atomba na tawsay ni dana. Sarat na, Jojo, nang so watana ba daw jarura? Sure na, ahoy babo. Sonda so amok, Razien na. Achaw ko so ngarang iga pau pau na rin. Exam do theng na loy ba na sa Thiyam na kuy na pangde. Ibi mahoy law ba lakboy na tuglake. Iyum so udaba kuy rehay de. Mem sana icha tumbe nang mamagi di kay sungano da. Ay koy asuk yam na hirisidi. Razien na. Natay sulay, chawra sulay. Akoy asuk yam na hirisidi. Kayam kalo ni chasidi. Laizing do taplap na haireklami. Tanja sana raktaba matang sularakadra khanbagi wani mama. Hera, ado gidi kaimda kalun. Nahayda napuknik lupsilo. Akoy mayam na wana hotnaribase hayeng noyna miga oiraga thoklakpa matamda minok amana awaba choktaramba pumba loina mangkidoin. Miyamsa so nakmi tawduna aduni lamda hengana. Laizing sa nagfit taw na hoy ne. Miyamsa na hay nang suni ay nahirise. Rizi zo maya ihihigat to na haireklami. Ahoy ba? Ima, ado ay nung ninilayraga yung dalagi. Tasaw taglagdringay da ay gi layning mo po jay karasilay. Laiga iba ni nung pubiyo ba? Ka. Jasi. Tamba, itandi kari kali. Sina hena pare da inama. Pare da di. Ibi mani say ay koy da pokragi. Ningthouja ba numita thilaagi mabung lagdringay da. Tamba nga ngasi sibu kaya ni pan gine. Taban mo di pabane. Oh, pare. Tumbi loisaluro jo. Hoy ma, inam, lao. Rezina, ima, adudi amdaloy salukige ko. Jango. Hainay. Time flies like an arrow. Time is money. Asumna, kanana sa tingbang ngamdana, matamdi, lepalaytana, asum jatki. Sayon ba na, jat ka daw ba numito ni? Icha, namayadi ko. Phone to'y natawa ko. Binana hayrak pa ni. Sayon so, mama na haydugi pa komdo, pinaklami. Ohay ma. Asi haydo na, mamada, lukthada na kurumi. Sadat na, awat apadi, lahidri ko. Uwadri babong. Asi haydo na, amok, mapabong da, nonthado na kurumi sayondo. Sure na, lao, tingani. Linda so, makura sayonda, jinsin na kawai. Kamcha! How? Kamcha chat lukigi ko, si, ichaton gi kay lero ube. Maron thokpa Barbie lero kaka. Ke lam helam ganu ko. Oh, hoy kaka. Mayam bagi managta changdana amuk khoirami. Matay mathoklakpa ubaduda matay madamo changsan na khurami sayondo. Itay ma, chat lukigi. Haugal. Nathouda napukning changu ko. Sayondo handak di khomlak tabi mangag tamak nomi.
ꯃꯌꯥꯝꯕꯗ ꯑꯦꯌꯔꯄꯣꯔꯠ ꯐꯥꯎ ꯊꯤꯜꯂꯨꯅꯕ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯁꯨꯔꯅ ATMꯗꯤ ꯌꯥꯎꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯎꯔꯦ꯫ ꯑꯩꯅꯁꯨ ꯅꯪꯒꯤ ꯄꯣꯀꯦꯠ ꯃꯅꯤ ꯑꯣꯏꯖꯅꯕ ꯈꯔ ꯍꯦꯟꯈꯤꯕꯅꯤ꯫ ꯁꯥꯌꯣꯟꯗꯨ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯈꯨꯝꯂꯛꯇꯦ꯫ ꯇꯨꯃꯤꯟꯅ ꯊꯣꯡꯅꯥꯎ ꯅꯥꯀꯟꯗꯨꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯇꯧꯗꯨꯗ ꯁꯨꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯣꯛ ꯆꯤꯛꯄ꯭ꯔꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯌꯧꯕꯒ ꯄꯥꯎ ꯄꯤꯔꯛꯎꯀꯣ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯅꯤꯡꯊꯤꯖꯅ ꯊꯤꯟꯕꯤꯔꯝꯂꯒ ꯃꯥꯁꯨ ꯊꯕꯛ ꯃꯐꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯃꯕꯨꯡ ꯊꯣꯛꯂꯛꯄꯒꯤ ꯄꯨꯝꯂꯥꯡ ꯂꯥꯡꯉꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯔꯒ ꯆꯤꯡꯈꯩꯅ "ꯏꯆꯟꯇꯣꯝꯕꯤ, ꯍꯩ ꯃꯍꯤ ꯊꯛꯁꯤꯗꯅ"꯫ ꯍꯣꯏ ꯇꯥꯆꯧ꯫ "ꯏꯅꯝ, ꯏꯕꯥꯅꯤ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ"꯫ ꯍꯣꯏ꯫ ꯊꯣꯡꯒꯥꯟꯗꯩ ꯊꯣꯛꯂꯛꯄꯒ ꯂꯥꯏꯖꯤꯡꯗꯨ ꯅꯨꯄꯥ ꯑꯃ ꯎꯔꯨꯔꯦ꯫ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯥꯅ ꯑꯣꯏꯅ ꯍꯥꯟꯅ ꯐꯠ ꯍꯦꯛꯇ ꯀꯧꯁꯤꯜꯂꯤ꯫ ꯚꯤꯛꯇꯔ꯫ ꯚꯤꯛꯇꯔꯁꯨ ꯃꯔꯩꯒꯗꯨ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯤꯡꯅ "ꯀꯥꯏ ꯆꯠꯂꯨꯕꯅꯣ?" ꯚꯤꯛꯇꯔꯗꯨ ꯑꯗꯨꯃꯛ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯀꯩꯅꯣꯝ ꯄꯤꯒꯦ ꯇꯧꯕ꯫ ꯀꯩꯅꯣ ꯍꯥꯏꯁꯦ? ꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯤꯖꯅ ꯄꯦꯛ ꯇꯧꯔꯕ ꯒꯤꯐ ꯑꯃ ꯄꯤ꯫ ꯂꯥꯏꯖꯤꯡꯒꯤ ꯃꯇꯧꯗꯨꯗ ꯔꯦꯖꯤꯅ ꯈꯣꯟꯅꯤꯡꯅ ꯊꯤꯜꯂꯛꯏ꯫ ꯂꯧꯁꯤꯜꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯂꯥꯏꯖꯤꯡꯗꯨ ꯐꯠ ꯄꯣꯠꯇꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯄꯣꯠꯇꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯁꯤꯁꯦ ꯀꯩꯒꯤꯅꯣ? ꯚꯤꯛꯇꯔꯅ "ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯔꯛꯄꯗ ꯐꯥꯔꯁ ꯗꯤꯚꯤꯖꯟ ꯂꯥꯛꯄꯩ꯫ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯎꯗꯕꯁꯨ ꯀꯨꯏꯔꯦ." ꯏꯁ, ꯑꯗꯨꯏꯁꯨ ꯅꯪꯁꯨ ꯄꯣꯖꯤꯁꯟ ꯂꯦꯞꯄꯤꯗꯨꯗꯤ, ꯈꯕꯔꯗ ꯐꯣꯇꯣ ꯌꯥꯎꯔꯤꯗꯨꯗꯤ꯫ ꯍꯣꯏ, ꯑꯗꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯣꯏꯕꯣ? ꯍꯩ ꯃꯍꯤ ꯂꯩꯕ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯩ ꯂꯩꯔꯝꯒꯦ꯫ ꯀꯔꯝꯕ ꯊꯛꯅꯤꯡꯉꯦ? ꯌꯥꯔꯅꯤꯌꯦ꯫ ꯔꯦꯖꯤꯗꯨ ꯑꯅꯤꯗꯨꯒꯤ ꯋꯥꯁꯤꯡꯗꯨꯗ ꯈꯧꯒꯦꯝꯂꯛꯏ꯫ ꯚꯤꯛꯇꯔ, ꯌꯥꯔꯅꯤ ꯍꯥꯏꯔꯒ꯫ ꯚꯤꯛꯇꯔꯗꯨ ꯂꯥꯏꯖꯤꯡꯅꯒ ꯍꯥꯏꯔꯤꯒꯗꯨ ꯇꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯃꯛ ꯗꯨꯀꯥꯟꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯗꯨꯀꯥꯟ ꯃꯄꯨꯗꯨꯗ ꯑꯣꯟꯁꯤꯟꯅ ꯍꯥꯏꯔꯛꯏ꯫ "ꯏꯇꯩꯃ, ꯑꯩ ꯃꯍꯤ ꯈꯤꯇ ꯂꯧꯖꯒꯦꯕ"꯫ ꯂꯥꯏꯖꯤꯡꯗꯨ ꯚꯤꯛꯇꯔꯒꯤ ꯃꯇꯧꯗꯨꯗ ꯔꯦꯖꯤꯗ ꯇꯨꯃꯤꯟꯅ ꯆꯤꯔꯣꯜ ꯇꯧꯔꯛꯏ꯫ "ꯏꯅꯝ, ꯁꯤꯕꯨ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ?" ꯔꯦꯖꯤꯗꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯂꯩꯍꯜꯂꯣ ꯀꯩꯅꯣ"꯫ ꯍꯩ ꯃꯍꯤꯗꯨꯒ ꯒꯤꯐꯇꯨꯒ ꯄꯥꯏꯔꯒ ꯆꯪꯉꯛꯏ꯫ ꯂꯥꯏꯖꯤꯡꯅ "ꯏꯅꯝ, ꯅꯪ ꯒꯤꯐꯁꯦ ꯄꯨꯁꯤꯜꯂꯣ꯫ ꯑꯩ ꯀꯥꯗ ꯂꯩꯔꯝꯃꯣ ꯑꯗꯨꯒ"꯫ ꯍꯣꯏ꯫ ꯃꯕꯨꯡꯒꯤ ꯍꯩ ꯃꯍꯤꯗꯣ ꯄ꯭ꯔꯞ ꯍꯩꯔꯝꯃꯒ ꯀꯥꯗ ꯆꯪꯉꯛꯏ ꯂꯥꯏꯖꯤꯡꯁꯨ꯫ ꯒꯤꯐꯇꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯤꯡꯊꯤꯖꯅ ꯈꯨꯠꯅ ꯍꯛꯇꯨꯅ ꯁꯦꯝꯕ ꯋꯥꯅ ꯁꯥꯕ ꯌꯨꯝ ꯃꯆꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯄꯤꯛꯇꯛꯅ ꯃꯒꯨꯟꯁꯨ ꯂꯩ꯫ "ꯅꯥꯎꯕꯤ, ꯍꯣꯇꯣꯝꯕꯤ, ꯇꯥꯕ꯭ꯔꯅꯦꯍꯦ? ꯅꯕꯥꯅꯤꯕꯨ ꯇꯥꯕ꯭ꯔꯣ? ꯁꯣꯝꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ"꯫ ꯂꯥꯏꯖꯤꯡꯒ ꯔꯦꯖꯤꯒꯁꯨ ꯑꯃꯨꯛꯇꯪꯗ ꯈꯨꯝꯂꯛꯂꯝꯃꯤ꯫ "ꯍꯣꯏ"꯫ ꯒꯤꯐ ꯍꯥꯞꯂꯛꯄ ꯄ꯭ꯂꯥꯁꯇꯤꯛꯇꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯆꯤꯊꯤꯗꯨꯗꯤ ꯎꯔꯨꯗ꯭ꯔꯦ ꯑꯅꯤꯗꯨꯅ꯫ ꯄ꯭ꯂꯥꯁꯇꯤꯛꯇꯨ ꯑꯗꯨꯃꯛ ꯐꯃꯨꯡꯗꯨꯗ ꯊꯝꯃꯝꯃꯤ꯫ ꯃꯅꯥꯎꯄꯥ ꯆꯥꯎꯔꯦꯜꯅ ꯄꯣꯠ ꯆꯩ ꯍꯥꯞꯅꯕ ꯄ꯭ꯂꯥꯁꯇꯤꯛ ꯊꯤꯔꯛꯄꯗ ꯃꯆꯤ ꯑꯅꯤꯒꯤ ꯐꯃꯨꯡꯗ ꯄ꯭ꯂꯥꯁꯇꯤꯛ ꯑꯃ ꯂꯩꯔꯝꯕꯗꯨ ꯂꯧꯔꯒ ꯊꯣꯛꯈꯤ꯫ ꯆꯤꯊꯤꯗꯨꯗꯤ ꯂꯩꯃꯥꯏꯗꯨꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯂꯥꯏꯖꯤꯡꯅ "ꯀꯩ ꯍꯥꯏꯒꯦ ꯃꯥ?" "ꯁꯦ, ꯅꯥꯎꯕꯤ ꯅꯕꯥꯅꯤ ꯃꯔꯨꯞ ꯄꯩꯁꯥꯁꯦ ꯑꯃꯨꯛꯇ ꯄꯤꯔꯨꯆꯣ"꯫ "ꯃꯔꯨꯞꯇꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯣ ꯏꯃꯥ?" "ꯍꯌꯦꯡꯗꯤ ꯅꯥꯎꯕꯤ ꯍꯣꯏꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯂꯅꯤꯗꯅ"꯫ ꯍꯣꯏ ꯏꯃꯥ꯫ ꯏꯅꯝ, ꯂꯥꯛꯑꯣ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯝ ꯁꯤꯠꯄꯗ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯗ꯭ꯔꯤꯕ ꯆꯤꯊꯤꯗꯨꯁꯨ ꯃꯃꯥꯅ ꯑꯗꯨꯝ ꯄꯨꯂꯞ ꯈꯣꯝꯖꯤꯟꯗꯨꯅ ꯍꯨꯟꯇꯣꯛꯄꯗ ꯌꯥꯎꯈ꯭ꯔꯦ꯫ ꯆꯤꯊꯤꯗꯨ ꯄꯥꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯆꯤꯊꯤꯗꯨꯗ ꯏꯈ꯭ꯔꯤꯕ ꯋꯥꯔꯣꯜ ꯈꯔꯗꯨꯒꯤ ꯄꯥꯎꯈꯨꯝ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯒꯦꯠꯇꯨ ꯁꯣ ꯂꯣꯜꯂꯕꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫
Tumen gari mathaktuda famlaga nontharaga lei Victor do. Magi matau ubada magi marup Risina hanglaklami. Alasira ayengi pekto godaw sulaire. Ngaktanga ngai gisi. Laijing ne mise phone paidro. Paide. Risina pau phone na baya ba atopa number sulaitaba. Khangde. Asi haiduna makutuna mamaidu khomjillaka nontharaga lei. Somdadi pakna nganna halakni haiba thajade. Numidangi chak charaba matungda hannanaba hotnari. Chithidugi maramda nupiduna karimta khangdabana masada kaiso nungnangba pokpa leite. Numitna asum tasilakpaga haningda upai leita nupado so hankre. Mayum yobaga famungda hana jangduna longkhak longna mamito isilaga hiptuna lei. Aina haikiba wahisingdo mana lana laukiduna aina udana bahaiduna lord krabajala. Nadraga aina mangonda nungsi haibase manaso hanadagi khangbadagi haujik aibo laknari bazala. Laijingna aibo icham chamna marup ama oina khanbagi aibu warauba oiramgadra. Wakhal khana sum hippaduda masada karino khangdaba amasu fawi. Thawai nungaitabaga kapningbaga lonely oina leiningbasu fawrai. Mama changlakpa phawba khangdana tumina hiptuna adumak lei. Rituna Sana ichage kari awada leire. Victor mama na hangingado khomningbaga phawba nate adumak tumin lei. Mama na jangsilaktuna machagi laibaktuda makuto thamduna nasanu ngaidraba ichaba. Victor khomningdana nungaida kaisu tawde. Pukning piksiliro yum thadoklamdaige. Nateda. Mami akhoi chak loirba. Loire mamina ichana pamjaba kangsoiga chingum gangau ka tawri. Chaklami charurasi. Nafi hongdo ima chak thiram lagi. Nang papa so kaurga lakminaro. Victor, Elias, Sana. Mama mapage amata yauzaba naitom pukjaba machanupani. Thoidok hendokna nungai yaifaba imung oidrabaso nungsi chanana mama mapa anigi mityeng makhada yamna chamna hingjaba punsini. Piklingaidagi laizing lembiga puna school amatada class amatada terminare. Laizing bu mahakna thamoi sengna nungsijay. Tawigumbasong fongdokpadi ngamlamde. Nupi khaktana ikaiba phawbra. Nupaso matang matamgi matung ina ikaiba phawi. Maram asina laijingbu mana nungsi mityenga loinana nungsina loina jerabaso nongmata chimbal thongda nungsi haina kangthokpa ngamlamde. Victor masagi oinaso kaya haingam tawamjade. Mapi naugalli pukningi wa lotsindana thamgalli. Adugi sumatakta ngasi fawba apamba pot ama leibiu haina mama mapada aduk hakna ningai tawrakkibasu leitri. Somdana numidang halakpada tumlamdaigi matamduda nupaduna ngarang pirakkiba khudol poto yengduna nokfet tawri. Makutuna so potuda taplap na nali. Wakhaldudana khanjari. Chitlamdaida amuktangdi thengnaduna nangondaso achamba khodolamdi pining. Magi maongdunadi aibo icham chamna khanbagumna sutawida. Aingonda pirakpa sumaina atopa marupsingdaso loina piba jala. Kari khala abano khangde amuk phok hagatuna mamagi manakta laklaga. Ima kaino tumdribo nangbo. Laizingdo mamagi manakta chingsinna hairi. Ma ai kainomta haigaba. Oine hayune. Aigi phone amta leibiyo. Oine haujikti nangsu phone paiba yarabani. Laizingdo harauna hairi. Ai changdikanda leibiyo. Koima
Hoi hoi, nabungga khanaro. Ima hayeng paisa pirage. Yam harawi. Tumo ko ima. Chalo chalo, tumjaruro nangso. Nonganbaga nungsiraba machagi chetnabagidamag sim sabiri. Pukningda awatpa ahoba amadi adumak leiri. Adubo haingam tongam adumak thamoy nungduda lotsinduna thami. Thiyamna haugal. Asi haiduna machabu haugatbiduna makokta nanthabi. Awatpa leiraso papada khangala uko. Victorna oiba. Rituna kaidobai pukning piktharino. Chatlamdai sida kapata hoidiko. Victor mamada so amuk hoirami. Ritu so machagi yaifa mangol pibiduna mama mapa makhoi ani punduna machanupabu thindokpa lai. Asumna asum pau phauna bangamdana pukningda ahangba amaga loinana mama mapa anigi nungsibagi miteng khada momon minokka loinana khongsankri. Matam amada Victor na laisingbu tanaduna lona kapchakiba photo khara puthokduna plane manungduda yingzai. Maduna masada fauriba nungaitibado kharadi kokjai. Thiyam machada yengduna nokjai. Victor so mapada smile back toksilli. Asumna mapa mama anina machabo Bangalore tana thinbiraktuna machagi apamba college ta ming chenbiramduna machabo tiksinna tekta kaidana sinaramlaga amok yum maikai pangkri. Matam kharagi matung laizing amadi Rezi so mabunga punna chatnabagi sinlangi. Chatlamdai mikupta mama mathanta leihogani khanbagi nungaitaba amaga loinana mamada hairap nga thaduna kappi. Machagi nungaitabado mamana amuk themjinbi. Kaisu khalunasi imausidi ekhoi mayam leirisidi. Laizingna nene imase toining simbiuko. Hoine nene hoi nang mam hoi leirisidi. Chawrilna itaima chatlamdai da kapkanoda nganu malaniba. Chawrilgi wahaiduda kaptuna sut tauramba laijingdo nokthorei. Asumna yumgi laining thaulai maral khurumamduna leikidraba mapamom muso mapokningde jetna ningzaduna chatnabagidamak sem saduna thoklakei. Chatlamdagi mikuptuda amuk prap chensinduna Victor na pirakhiba khudol poto almira manungda amuk hapsinduna thamnamme. Rajenna kari amuk watlagene. Yarani chatnasi mama. Asumna mayam changduna makhoi ahombo thingdokpira aba matung pung kharagi matung laijing hoiso Delhi yauduna mabungi renta changduna ngaihak awa pothai. Ite nangsida natum leiba nungaibro. Rezina hangakpani. Chingkhaiso Rejigi pakhumdu piraklami. Imanaba ani amaga leibani. Amoiso changa ani. Aina nabanigi admission se khara thuna loisinaba ngana changaba. Rezina laizing sida phamma laudana kadaino duda. Laijing du tablapna hairaklami. Chakhamlameba. Chingkhaina oi phamma sida migi hobige. Chingkhaiso kitchen da chatkre. Laizing so Rejigi manakta changsinduna famtharai. Oi kaina magi laksta. Laijingna kaino ngasai check tofamda aikhoina kanda lepakpa nupado uhobra. Uhaude he. Us Adidas thaba phorit achobam letpado nang uhaude. Uhaude andu kaidoragi kananaba khangde he. Aiso sum fazai haibai wani. Yung sidi ado metro manungdaso maitai manba post taba nupam sori nang uraktra. Laijingna urakti cho. Aikhoi opposite famba nupado nang urakteba. Hoi haiba. Namito khara otlaga yengwa yengkai khangaba. Laijingdo
Rezina kanna hairakpaduda mabung takine haiduda amok tapna hairaklamme. Tamchautani me. Aikhoina tamdoi college tuda maitai nupa amta yaramoi jala. Rezidu laizingna hairikadu tada kai magi thokpa adum pungang ngangdi. Laizing so magi pakhatfam thokpa adumok pakhatuna tumina dumak hairiki. Tamchautani tumin layo haraga. Kande nang phone do piro. Facebook tum hangbigeba. Tawbirunu kit. Kona taw. Rezidu amok tumina hairiki. Nang Victor gi gift purak pro. Laizing so purakti. Nansin bada loite kredina upudoina hapchilami. Oh, you already miss him. Taning de ningsing de ko ai kaiso. Aduga bless kaiduna kaige. Sabai ni sidi. Oran ba pare. Oran ba kana leirage soida. Yare ko aina taina ngaukiba nupam lay ado Rezina wado haiba loidringai laijingna Rezigi machindu mendi Durvasasi tani haiba Chinkai sufat mengidu hauba loiraduna thoklai Sese si charo lao Machin manaw ngaihaki aram khawrangba koknaba mengidu punna chaminai